ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯉꯣꯟꯗ ꯌꯥꯎꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗꯣ ꯅꯨꯡꯇꯤꯒꯤ ꯃꯤꯁ ꯇꯧꯕꯁꯦ ꯅꯪꯉꯣꯟꯗ ꯌꯥꯎꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯗꯨꯅ ꯈꯪꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯅꯤꯡꯁꯤꯡꯕ ꯐꯥꯎꯗꯕ꯭ꯔꯥ? ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯂꯦꯝꯕꯤꯒꯤ ꯇꯥꯃꯣ ꯅꯪ ꯎꯗꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ. ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯁꯣꯔ ꯉꯩꯍꯥꯛ ꯊꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯩ. ꯑꯣ, ꯃꯇꯝ ꯈꯔ ꯑꯩꯅ ꯀꯣꯆꯤꯡ ꯌꯥꯎꯕꯒꯤ ꯃꯤꯔꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯥꯅ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤꯅꯤꯀꯣ. ꯃꯈꯥ ꯑꯃꯨꯛ ꯄꯥꯊꯕ ꯍꯧꯔꯝꯃꯤ. ꯆꯤꯡꯂꯣꯟ ꯂꯥꯟꯅ ꯄꯥꯏꯈꯤꯕ ꯑꯉꯧꯕ ꯂꯩꯆꯤꯜ ꯃꯉꯣꯟꯗ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯌꯦꯛꯇꯨꯅꯅꯦ ꯇꯥꯃꯣꯗ ꯅꯤꯡꯁꯤꯡꯕ ꯃꯤ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯈꯤꯕꯅꯤ. ꯇꯥꯃꯣ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏꯅꯥꯛꯇ ꯂꯩꯔꯤꯕꯣꯏ ꯅꯤꯡꯕ ꯌꯥꯎꯏ. ꯆꯤꯡꯂꯣꯟ ꯅꯄꯜ ꯑꯣꯏꯅ ꯀꯣꯏꯁꯤꯟꯕ ꯂꯝꯗꯝꯁꯦ ꯇꯥꯃꯣꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅ ꯄꯨꯡꯊꯟ ꯊꯜꯂꯤ. ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ, ꯌꯦꯡꯉꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯇꯥꯃꯣꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯤ. ꯀꯩꯒꯨꯝꯕ ꯏꯔꯩꯕꯥꯛꯁꯤꯗ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯇꯧꯗꯧꯔꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯣ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯃꯀꯣꯛ ꯊꯪꯗꯨꯅ ꯊꯣꯛꯀꯅꯤ. ꯆꯥꯡꯌꯦꯡꯁꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯀꯅꯤ. ꯕꯥꯖꯤ, ꯑꯩ ꯇꯥꯎꯃꯩꯅ ꯂꯠꯂꯠ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯕ ꯉꯝꯗꯕꯗꯨꯗ ꯃꯩꯔꯥꯕꯅ, ꯀꯩꯅꯣ ꯅꯤꯄꯥ ꯂꯠꯂꯥ ꯇꯣꯏꯗꯨꯕꯣ? ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏꯌꯨ, ꯑꯩ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯍꯟꯒꯦ. ꯕꯤꯙꯨ ꯈꯪꯅꯤꯡꯅ, ꯏꯕꯨꯡꯉꯣ ꯁꯤ ꯑꯣꯏꯗꯣꯏꯔꯥ? ꯏꯕꯦꯝꯃꯗꯨꯅ ꯁꯣꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ? ꯃꯩꯔꯥꯕꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ. ꯃꯥꯅꯦ, ꯑꯩꯒꯤ ꯃꯔꯨꯞꯁꯤꯅꯦ ꯃꯥꯒ ꯈꯪꯅꯔꯤꯕ ꯃꯤꯁꯛꯇꯣ. ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯆꯩꯔꯣꯡ ꯑꯅꯤꯗꯣ ꯊꯨꯒꯥꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯅꯤ. ꯕꯤꯙꯨ ꯃꯈꯨꯠ ꯂꯣꯟꯅꯅ ꯍꯥꯏꯖꯩ. ꯏꯕꯨꯡꯉꯣ, ꯃꯥ ꯃꯤꯀꯨꯞꯁꯤ ꯐꯥꯎ ꯅꯪꯕꯨ ꯁꯣꯜꯍꯧꯕꯅꯤ. ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯗꯤ ꯃꯥꯕꯨ ꯂꯧꯁꯤꯜꯂꯨ. ꯑꯩ ꯏꯆꯥꯅ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯍꯜꯂꯨ. ꯖꯥꯟꯗꯣꯅ, ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤ? ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ. ꯇꯥꯎꯃꯩꯅ, ꯂꯦꯝꯕꯤ ꯃꯁꯥꯅ ꯌꯥꯗꯅ 100ꯔꯛ ꯐꯥꯕ ꯑꯣꯏꯁꯅꯨ. ꯑꯩꯅ ꯃꯥꯕꯨ 100ꯔꯛ ꯀꯟꯒꯅꯤ. ꯑꯩ ꯃꯥ ꯅꯠꯇꯕ ꯀꯅꯥꯁꯨ ꯅꯨꯡꯁꯤꯗꯦ.